ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯁꯨ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯃꯅꯤꯄꯨꯔꯤ ꯍꯣꯔꯦ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯀꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤꯗꯒꯤ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯏꯃꯨꯡꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯁꯤ ꯏꯃꯥꯒ ꯏꯅꯥꯎꯅꯨꯄꯥꯒ ꯑꯩꯒ ꯄꯨꯄꯨꯒ ꯑꯩꯈꯣꯏ ꯃꯔꯤ ꯈꯛꯇꯅꯤ꯫ ꯕꯕꯥꯗꯤ ꯉꯟꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯄꯨꯁꯦ ꯂꯥꯏꯇꯤꯟꯒꯤ ꯃꯔꯝꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯈꯪ ꯍꯩꯔꯕ ꯃꯥꯏꯕ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯄꯨꯄꯨꯁꯦ ꯃꯤꯒꯤ ꯀꯥꯏꯅꯕꯗꯤ ꯀꯌꯥ ꯇꯧꯗꯕ ꯃꯥꯜꯂꯤ꯫ ꯏꯆꯝ ꯆꯝꯅ ꯃꯤꯒꯤ ꯂꯥꯏꯇꯤꯟ ꯈꯣꯏꯔꯝꯕꯤꯕ ꯇꯧꯔꯒ ꯑꯍꯜ ꯑꯃ ꯑꯣꯏꯕꯒꯤ ꯑꯗꯨꯝ ꯅꯤꯇꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯍꯤꯡꯖꯔꯛꯄ ꯑꯍꯜꯅꯤ꯫ ꯕꯕꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯅꯨꯄꯥ ꯉꯥꯛꯇ 3 ꯁꯨꯏ ꯍꯥꯏ꯫ ꯑꯩꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯕꯕꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎ 3ꯃꯛ ꯑꯃꯠꯇ ꯂꯩꯔꯝꯈꯤꯗ꯭ꯔꯦ꯫ ꯂꯣꯏꯅ ꯂꯥꯏꯑꯣꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝ ꯏꯪꯈꯣꯜ ꯑꯁꯤꯁꯨ ꯑꯗꯨꯝ ꯊꯥꯏꯅꯗꯒꯤ ꯂꯥꯏꯔꯦꯝ ꯇꯤꯂꯝ ꯈꯔ ꯀꯜꯂꯛꯄ ꯖꯥꯠꯅꯤ꯫ ꯈꯨꯟꯁꯤꯒꯤ ꯃꯇꯥꯏ ꯏꯊꯪ ꯊꯪꯕꯗꯁꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤ ꯂꯩ꯫ ꯑꯗꯨꯅ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯈꯔ ꯃꯔꯥꯡ ꯀꯥꯏ ꯃꯐꯝ ꯑꯁꯥꯏꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯂꯩꯀꯥꯏꯒꯤ ꯃꯤ ꯂꯩꯇꯕ ꯌꯥꯎꯔꯛꯄꯗ ꯄꯣꯠꯂꯣꯏꯐꯝ ꯃꯪ ꯑꯃꯁꯨ ꯂꯩ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯗ ꯌꯨꯝꯒ ꯅꯛꯅꯅ ꯃꯪ ꯂꯩꯁꯤꯜꯂꯝꯕꯁꯤ ꯈꯔꯗꯤ ꯍꯩꯅ ꯐꯥꯜꯂꯝꯗꯦ꯫ ꯃꯔꯝ ꯍꯥꯏꯕꯕꯨ ꯅꯨꯃꯤꯗꯥꯡꯗ ꯈꯨꯟꯒꯤ ꯃꯤ ꯂꯩꯇꯕ ꯌꯥꯎꯔꯛꯄꯗ ꯃꯤꯀꯞ ꯃꯤꯔꯥꯎ ꯈꯨꯟꯁꯤꯡꯁꯤꯅ ꯑꯍꯤꯡꯁꯦ ꯇꯨꯝꯕꯒ ꯌꯥꯗꯦ꯫ ꯃꯁꯤꯗ ꯅꯠꯇꯅ ꯈꯨꯟꯒꯤ ꯃꯤ ꯑꯃ ꯁꯤꯔꯝꯗꯥꯏꯗ ꯃꯪ ꯃꯄꯥꯁꯤꯗ ꯅꯨꯄꯥ ꯑꯃ ꯍꯦꯛ ꯍꯦꯛ ꯊꯣꯛꯏ꯫ ꯑꯗꯨꯒ ꯈꯨꯜꯂꯣꯝꯗ ꯑꯣꯟꯗꯨꯅ ꯑꯩꯈꯣꯏ ꯈꯨꯟꯗ ꯂꯩꯇꯕ ꯃꯤ ꯑꯃꯒꯤ ꯃꯃꯤꯡꯁꯤ ꯑꯃꯨꯛꯇꯪ ꯍꯧꯅ ꯍꯦꯛꯇ ꯀꯧꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯈꯨꯜ ꯑꯁꯤꯗ ꯃꯤ ꯑꯃ ꯍꯦꯛꯇ ꯁꯤ꯫ ꯇꯁꯦꯡꯅ ꯏꯃꯥꯒ ꯑꯩꯈꯣꯏꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯁꯤ ꯇꯟꯕꯨ ꯇꯟꯁꯜꯂꯛꯑꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯄꯨꯄꯨꯅ ꯃꯥꯏꯕ ꯑꯣꯏꯕꯁꯤꯗ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯄꯨꯡꯂꯩꯗ ꯂꯩꯔꯕꯒꯤ ꯋꯥꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗꯤ ꯄꯨꯄꯨꯅ ꯅꯨꯃꯤꯠ ꯆꯪꯈꯤꯕꯒ ꯌꯦꯅꯈꯥꯗꯒꯤ ꯆꯐꯨ ꯑꯍꯤꯡꯕ ꯈꯔ ꯄꯨꯊꯣꯔꯛꯇꯨꯅ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯐꯨꯝꯅꯕ ꯂꯩꯕꯥꯛ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯇꯧꯔꯨꯕ ꯏꯃꯥꯅ ꯄꯨꯄꯨꯗ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯑꯩꯈꯣꯏ ꯏꯃꯥꯁꯨ ꯄꯨꯄꯨꯅ ꯇꯧꯔꯤꯕꯗꯨ ꯎꯕꯗꯒꯤ ꯏꯃꯨꯡꯗ ꯏꯁꯧ ꯄꯨꯡꯂꯥꯡꯗ ꯂꯥꯡꯉꯤ꯫ ꯃꯁꯤꯒꯤ ꯑꯍꯜ ꯑꯁꯤꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯃꯤꯒꯤ ꯂꯥꯏ ꯈꯨꯔꯝꯃꯨꯕꯒꯤ ꯐꯠꯇꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤꯗꯤ ꯏꯪꯈꯣꯜ ꯋꯥꯡꯃꯗ ꯐꯨꯝꯃꯨꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯏꯪꯈꯣꯜ ꯃꯇꯣꯟꯁꯤꯗ ꯑꯗꯨꯝ ꯇꯧꯁꯜꯂꯒ ꯐꯨꯝꯖꯜꯂꯒ ꯂꯩꯔꯦ꯫ ꯑꯁꯤꯕꯨ ꯀꯔꯤ ꯀꯥꯟꯅꯗꯣꯔꯤꯒꯦ ꯑꯁꯤ ꯐꯨꯝꯖꯟꯈ꯭ꯔꯒ? ꯈꯔ ꯂꯩꯔꯒ ꯁꯅꯥ ꯑꯣꯜꯂꯛꯇꯣꯔꯤꯕꯖꯥꯔꯣ ꯃꯥꯒꯤꯁꯤꯕꯣ? ꯑꯁꯨꯝꯅ ꯏꯃꯨꯡꯗ ꯃꯔꯨꯡ ꯁꯣꯜꯂꯝꯃꯒ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯔꯛꯇꯨꯅ ꯄꯨꯄꯨꯔꯣꯝꯗ ꯑꯣꯟꯗꯨꯅ ꯏꯃꯥꯅ ꯕꯥꯖꯦꯗꯨꯗ ꯐꯨꯝꯗ꯭ꯔꯒꯗꯤ ꯁꯨꯡꯌꯥꯃꯛ ꯍꯦꯛ ꯌꯥꯗ꯭ꯔꯕꯣ? ꯃꯤꯒꯤ ꯐꯠꯇꯕ ꯂꯥꯏ ꯈꯨꯔꯝꯃꯨꯕꯒꯤ ꯄꯣꯠꯇꯨꯗꯤ ꯑꯥꯗ ꯂꯝꯗ ꯍꯨꯟꯗꯣꯛꯎꯒꯦꯔꯥ? ꯂꯝꯍꯥꯡ ꯇꯨꯃꯥꯡꯗ ꯐꯨꯝꯃꯨꯒꯦꯔꯥ ꯇꯧꯈꯤꯕ ꯌꯥꯗ꯭ꯔꯣ? ꯑꯩꯗꯤꯕ ꯂꯩꯃꯤꯟꯅꯕꯗ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯣꯔꯤ꯫ ꯑꯗꯨꯃꯥꯏꯅ ꯏꯃꯥꯅ ꯁꯥꯎꯅ ꯍꯥꯏꯔꯨꯕꯗ ꯄꯨꯄꯨꯁꯨ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯈꯨꯝꯗꯦ꯫ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯥꯅ ꯇꯧꯔꯤꯕꯗꯨ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯇꯧꯏ꯫ ꯑꯩꯈꯣꯏ ꯏꯃꯥꯒ ꯄꯨꯄꯨꯒꯁꯦ ꯈꯔ ꯑꯗꯨꯝ ꯌꯥꯅꯗ꯭ꯔꯦ꯫ ꯃꯅꯨꯡꯗ ꯃꯣꯏꯁꯦ ꯀꯔꯤ ꯂꯩꯅꯕꯅꯣ ꯈꯪꯗꯦ꯫ ꯑꯃꯒ ꯃꯕꯥꯅꯤꯁꯦ ꯀꯌꯥ ꯌꯥꯅꯗꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯨꯄꯨꯅꯗꯤ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯂꯨꯅ ꯇꯧꯏ꯫ ꯉꯁꯤꯐꯥꯎ ꯑꯩꯈꯣꯏꯁꯦ ꯂꯝꯍꯥꯡ ꯇꯨꯃꯥꯡ ꯑꯁꯤꯗ ꯂꯩꯔꯛꯄꯁꯤ ꯅꯣꯡꯃꯇ ꯏꯁꯥꯗ ꯂꯥꯏ ꯑꯣꯛꯅꯕ ꯊꯦꯡꯅꯕ ꯀꯥꯏꯗꯣ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗ ꯅꯣꯡꯃꯇ ꯇꯧꯔꯝꯗꯦ꯫ ꯏꯃꯥꯅ ꯑꯗꯨꯝꯅ ꯄꯨꯄꯨꯗ ꯉꯥꯡꯉꯨꯕꯗꯨꯗ ꯑꯩꯅꯁꯨ ꯏꯃꯥꯗ ꯈꯥꯝꯖꯜꯂꯝꯃꯤ꯫ ꯏꯃꯥ ꯌꯥꯔꯤꯕ ꯈꯔ ꯉꯥꯡꯉꯒꯗꯤ ꯄꯨꯄꯨꯒꯤꯁꯨ ꯃꯥꯒꯤ ꯃꯊꯧ ꯑꯣꯏꯗꯅ ꯇꯧꯖꯔꯤꯅꯤ꯫ ꯑꯁꯥꯏꯗ ꯐꯨꯝꯕꯁꯤꯕꯨ ꯀꯔꯤ ꯀꯥꯏꯔꯒꯦ? ꯅꯣꯡꯃꯇ ꯑꯁꯥꯏꯗ ꯑꯩꯈꯣꯏꯕꯨ ꯀꯔꯤ ꯊꯦꯡꯅꯈ꯭ꯔꯒꯦ? ꯉꯥꯡꯉꯨꯔꯅꯨ ꯄꯨꯄꯨꯒꯤ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯖꯁꯅꯤ ꯍꯥꯏꯔꯝꯃꯦ꯫ ꯏꯃꯥꯅ ꯑꯃꯨꯛ ꯑꯉꯥꯡ ꯅꯈꯣꯏꯅ ꯀꯔꯤ ꯈꯪꯉꯤ? ꯅꯣꯏꯗ ꯑꯣꯏꯅ ꯇꯥꯏꯅꯔꯛꯀꯅꯤ, ꯑꯩꯉꯣꯟꯗ ꯄꯥꯎꯇꯥꯛ ꯄꯤꯔꯛꯀꯅꯨ꯫ ꯆꯠꯂꯣ ꯑꯁꯥꯏꯗ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯃꯥꯟꯅꯕ ꯇꯟꯗꯅ ꯑꯗꯨꯝ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯛꯑꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ ꯈꯤꯇꯪ ꯍꯦꯛ ꯊꯦꯡꯂꯛꯄꯗ ꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯃꯤꯑꯣꯏ ꯑꯃ ꯄꯨꯄꯨꯒꯤ ꯂꯩꯐꯝ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯌꯥꯝꯅ ꯋꯥꯅ ꯊꯤꯔꯒ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯄꯨꯄꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯄꯨ ꯃꯥꯏꯕ ꯌꯥꯏꯕꯤꯒꯤ ꯌꯨꯝꯁꯤ ꯃꯁꯤ ꯑꯣꯏꯗꯣꯏꯔꯥ? ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯨ ꯁꯥꯟꯅꯕ ꯆꯠꯂꯨꯔꯒ ꯂꯝꯍꯥꯡ ꯇꯨꯃꯥꯡ ꯈꯔ ꯂꯥꯟꯗꯨꯅ ꯂꯥꯛꯄꯗ ꯃꯁꯥꯗ ꯂꯥꯏꯇꯤꯟ ꯐꯠꯇꯕ ꯅꯨꯡꯁꯤꯠ ꯈꯔ ꯃꯥꯌꯣꯛꯅꯈ꯭ꯔꯕ ꯃꯥꯜꯂꯤ꯫ ꯃꯗꯨꯗ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯁꯤꯗ ꯑꯉꯥꯡꯗꯨ ꯉꯥꯡꯅ ꯁꯛꯅꯕ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ꯫ ꯃꯥꯒꯤ ꯊꯣꯛꯄ ꯃꯆꯤꯟꯗ ꯆꯨꯔꯣꯟ ꯐꯥꯔꯣꯟ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ꯫ ꯑꯗꯨ ꯑꯣꯖꯥ ꯃꯥꯏꯕꯁꯤꯕꯨꯗꯤ ꯃꯃꯤꯡ ꯌꯥꯝꯅ ꯆꯠꯂꯤ, ꯌꯥꯝꯅ ꯍꯩ ꯍꯥꯏꯗꯅꯗꯤ ꯄꯥꯎ ꯇꯥꯖꯩ꯫ ꯇꯧꯕꯇꯕꯨ ꯁꯛꯀ ꯂꯩꯐꯝꯒꯗꯤ ꯅꯍꯥꯟꯈꯩꯗꯤ ꯈꯪꯖꯗꯦ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯋꯥꯅ ꯊꯤꯖꯔꯛꯑꯒ ꯃꯐꯝ ꯑꯁꯤꯗ ꯋꯥꯅ ꯌꯧꯖꯔꯛꯄꯅꯤ꯫ ꯒꯥꯔꯤ ꯌꯧꯖꯔꯛꯏ, ꯌꯨꯝ ꯐꯥꯎꯗ ꯂꯦꯡꯊꯣꯛꯃꯤꯟꯅꯔꯨꯁꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯄꯨꯄꯨꯁꯦ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯈꯨꯝꯗꯦ꯫ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯕꯦꯒ ꯑꯗꯨ ꯂꯧꯊꯣꯛꯎꯔꯒ ꯃꯐꯤ ꯃꯔꯣꯟ ꯈꯔ ꯍꯣꯡꯗꯣꯛꯑꯒ ꯆꯠꯂꯁꯤ ꯏꯕꯨꯡꯉꯣ ꯍꯥꯏꯗꯅ ꯄꯨꯄꯨꯒ ꯅꯨꯄꯥ ꯑꯗꯨꯒ ꯊꯣꯛꯃꯤꯟꯅꯈꯤ꯫ ꯄꯨꯡꯁꯨ ꯊꯦꯡꯂꯕꯅꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯐꯃꯨꯡꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ
ꯄꯨꯄꯨ ꯑꯩ ꯂꯥꯛꯇ꯭ꯔꯒꯁꯨ ꯌꯥꯒꯗ꯭ꯔꯣ ꯍꯪꯉꯝꯃꯦ꯫ ꯃꯗꯨꯗ ꯏꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ ꯅꯪ ꯉꯥꯎꯔꯕꯣ? ꯅꯨꯃꯤꯗꯥꯡꯁꯤꯗ ꯅꯄꯨꯅ ꯆꯠꯂꯤꯁꯤ ꯑꯐ ꯅꯨꯡꯉꯥꯏꯒꯤ ꯆꯠꯄ ꯃꯥꯜꯂꯕꯣ? ꯂꯥꯏ ꯈꯨꯔꯝꯕ ꯆꯠꯄꯅꯤ, ꯀꯩꯗꯧꯕꯒꯤ ꯅꯪ ꯌꯥꯎꯗꯣꯔꯤꯒꯦ? ꯊꯨꯅ ꯆꯪꯉꯛꯑꯣ, ꯅꯪꯒꯤ ꯀꯥꯗ ꯇꯨꯝꯃꯨꯆꯣ ꯍꯥꯏꯔꯛꯏ꯫ ꯄꯨꯄꯨꯅꯁꯨ ꯋꯥꯗꯤ ꯉꯥꯡꯗꯦ, ꯃꯈꯨꯠ ꯑꯣꯏ ꯊꯪꯕꯗꯨ ꯌꯥꯔꯅꯤ ꯍꯥꯏꯗꯅ ꯊꯥꯡꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯄꯨꯄꯨ ꯀꯧꯕ ꯂꯥꯛꯏꯕ ꯅꯨꯄꯥ ꯑꯗꯨꯒ ꯄꯨꯄꯨꯒ ꯃꯣꯏꯁꯦ ꯊꯣꯡꯃꯤꯟꯅꯈꯤ꯫ ꯑꯩꯁꯨ ꯄꯨꯄꯨꯗ ꯃꯥꯒꯤ ꯂꯥꯏ ꯈꯨꯔꯝꯕ ꯆꯠꯈꯤꯕꯗꯨꯗ ꯅꯨꯃꯤꯠꯇꯨꯗ ꯑꯩꯁꯦ ꯇꯨꯝꯕꯁꯦ ꯁꯨꯛꯌꯥ ꯌꯥꯔꯝꯗꯦ꯫ ꯐꯃꯨꯡꯗ ꯑꯩꯁꯦ ꯄꯨꯄꯨ ꯍꯜꯂꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯁꯨꯝ ꯋꯥꯈꯜꯁꯦ ꯃꯣꯟ ꯈꯜꯂꯒ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯔꯒ ꯂꯩ꯫ ꯀꯣꯟꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯄꯨꯡ 12 ꯇꯥꯔꯝꯗꯥꯏꯁꯤꯗ ꯁꯨꯃꯥꯡꯗ ꯄꯨꯄꯨ ꯆꯪꯉꯛꯄꯒꯤ ꯃꯑꯣꯡꯗ ꯁꯣꯠ ꯃꯤ ꯂꯥꯛꯄ ꯃꯈꯣꯟꯁꯦ ꯑꯩꯅ ꯇꯥꯔꯝꯃꯦ꯫ ꯃꯗꯨꯗ ꯑꯩꯁꯨ ꯄꯨꯄꯨ ꯍꯜꯂꯛꯑꯕꯣꯏ ꯅꯤꯡꯗꯅ ꯏꯃꯥ ꯇꯥꯗꯅꯕ ꯇꯞꯅ ꯑꯩꯒꯤ ꯀꯥꯗ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯥꯡꯇꯣꯛꯑꯒ ꯃꯄꯥꯟꯗ ꯑꯩꯁꯦ ꯌꯦꯡꯉꯝꯃꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯁꯨꯃꯥꯡꯗꯒꯤꯅ ꯊꯣꯡꯒꯥꯟ ꯐꯥꯎꯁꯤ ꯃꯨꯁꯨꯛ ꯃꯨꯕ ꯃꯤꯔ ꯂꯥꯏꯔ ꯈꯪꯗꯕ ꯑꯃ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯒ ꯂꯩꯔꯝꯕ ꯑꯃ ꯑꯩꯅ ꯎꯔꯛꯈꯤ꯫ ꯃꯗꯨ ꯍꯦꯛ ꯎꯔꯛꯄꯗ ꯑꯩꯒꯤ ꯏꯁꯥꯁꯦ ꯀꯤꯕ ꯁꯨꯡꯄꯣꯛ ꯄꯣꯛꯑꯝꯗꯦ꯫ ꯇꯧꯕꯇꯕꯨ ꯏꯁꯥꯗ ꯀꯔꯤ ꯑꯣꯏꯔꯤꯕꯖꯥꯠꯅꯣ ꯍꯥꯏꯕꯁꯤꯃꯗꯤ ꯑꯗꯨꯝ ꯈꯟꯖꯥꯟꯅꯔꯒ ꯂꯩꯔꯝꯃꯦ꯫ ꯏꯃꯥꯁꯨ ꯇꯨꯝꯃꯤꯕꯗꯨ ꯌꯥꯎꯜꯂꯛꯇꯨꯅ ꯂꯣꯛ ꯈꯨꯔꯛꯄꯗꯒꯤ ꯑꯩꯁꯨ ꯊꯣꯡꯅꯥꯎꯗꯣ ꯇꯞꯅ ꯂꯣꯟꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯐꯃꯨꯡꯗ ꯍꯤꯞꯄꯒ ꯀꯔꯤ ꯑꯣꯏꯔꯤꯕꯖꯥꯠꯅꯣ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡꯗ ꯍꯪꯒꯠ ꯍꯟꯗꯥ ꯊꯣꯡꯒꯥꯟ ꯐꯥꯎ ꯑꯃꯨꯕ ꯑꯃ ꯆꯠꯂꯤꯗꯨꯕꯨ ꯈꯜꯂꯝꯃꯤ꯫ ꯇꯁꯦꯡꯅ ꯃꯗꯨ ꯑꯩꯅ ꯅꯨꯃꯤꯠꯇꯨꯗ ꯈꯪꯖꯗꯕꯒꯤ ꯋꯥꯅꯤ꯫ ꯑꯩꯅ ꯎꯔꯛꯈꯤꯕꯗꯨ ꯃꯗꯨ ꯃꯤ ꯅꯠꯇꯦ꯫ ꯄꯨꯄꯨꯅ ꯊꯦꯡꯅ ꯃꯝꯅ ꯃꯤꯒꯤꯗ ꯂꯥꯏ ꯈꯨꯔꯝꯃꯨꯔꯒ ꯆꯠꯈꯤꯕꯗꯨꯗ ꯑꯩꯈꯣꯏ ꯄꯨꯄꯨꯅ ꯊꯥꯗꯣꯛꯑꯝꯕ ꯂꯥꯏ ꯑꯣꯏꯗꯣꯔꯤꯕꯅꯤ꯫ ꯄꯨꯄꯨ ꯍꯜꯂꯛꯄ ꯁꯪꯂꯤꯕꯅꯤ ꯂꯥꯏ ꯑꯗꯨꯅ꯫ ꯃꯁꯤꯁꯨ ꯀꯣꯟꯅ ꯑꯩꯅ ꯈꯪꯂꯛꯄꯅꯤ꯫ ꯅꯨꯃꯤꯠꯇꯨ ꯄꯨꯡ ꯊꯦꯡꯉꯀꯥꯟꯗ ꯑꯍꯤꯡ ꯅꯣꯡꯌꯥꯏꯁꯤꯗ ꯄꯨꯡ 1 ꯇꯥꯔꯛꯄ ꯃꯇꯝꯁꯤꯗ ꯍꯟꯗꯛꯇꯤ ꯊꯣꯡꯒꯥꯟꯗꯒꯤ ꯈꯤꯇꯪ ꯍꯦꯟꯇꯣꯛꯑꯒ ꯒꯥꯔꯤ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯇꯥꯔꯝꯃꯤ꯫ ꯃꯗꯨ ꯍꯟꯗꯛꯇꯤ ꯄꯨꯄꯨ ꯑꯣꯏꯗꯣꯔꯤꯕꯅꯤ꯫ ꯃꯤꯅ ꯂꯥꯏ ꯈꯨꯔꯝꯕ ꯂꯣꯏꯔꯒ ꯊꯤꯜꯂꯛꯑꯝꯕꯅꯤ꯫ ꯑꯩꯁꯨ ꯑꯃꯨꯛꯀꯁꯨ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯒ ꯊꯣꯡꯅꯥꯎ ꯑꯗꯨ ꯇꯞꯅ ꯍꯥꯡꯇꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯌꯦꯡꯊꯣꯛꯎꯕ ꯃꯇꯝꯗ ꯍꯟꯗꯛꯇꯤ ꯄꯨꯄꯨꯁꯦ ꯊꯣꯡꯒꯥꯟꯗ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯄꯨꯄꯨꯒꯤ ꯃꯅꯥꯛꯇꯁꯨ ꯉꯁꯥꯏꯒꯤ ꯃꯨꯁꯨꯛ ꯃꯨꯕ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯕ ꯄꯣꯠꯁꯛ ꯑꯗꯨꯁꯨ ꯂꯦꯞꯄꯒ ꯂꯩ꯫ ꯄꯨꯄꯨꯅ ꯃꯥꯒꯤ ꯈꯥꯎ ꯑꯗꯨꯗꯒꯤ ꯀꯔꯤꯅꯣꯃ ꯄꯨꯊꯣꯔꯛꯑꯒ ꯊꯣꯡꯒꯥꯟ ꯃꯄꯥ ꯋꯥꯔꯛꯄ ꯈꯣꯡ ꯑꯗꯣꯝꯗ ꯀꯔꯤꯅꯣꯃ ꯊꯥꯗꯣꯛꯑꯝꯃꯒ ꯆꯪꯉꯛꯏ꯫ ꯃꯗꯨꯗ ꯑꯩꯁꯨ ꯄꯨꯄꯨꯅ ꯁꯨꯃꯥꯡꯗ ꯁꯨꯝ ꯆꯪꯉꯛꯄꯗꯨꯗ ꯇꯞꯅ ꯄꯨꯄꯨ ꯍꯜꯂꯛꯑꯕ ꯀꯅꯥꯅꯣ ꯊꯣꯡꯒꯥꯟꯗ ꯂꯩꯍꯧꯔꯤꯗꯨꯕꯨ ꯍꯪꯉꯝꯃꯤ꯫ ꯑꯗꯨꯝꯅ ꯑꯩꯅ ꯊꯣꯡꯅꯥꯎꯗꯒꯤ ꯄꯨꯄꯨꯅ ꯇꯧꯔꯤꯕꯗꯨ ꯂꯣꯏꯅ ꯎꯔꯒ ꯂꯩꯔꯝꯕꯗꯨꯗ ꯑꯩꯈꯣꯏ ꯄꯨꯄꯨꯁꯨ ꯃꯁꯥꯗ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯈꯤ꯫ ꯑꯩꯉꯣꯟꯗꯁꯨ ꯋꯥꯗꯤ ꯉꯥꯡꯗꯦ꯫ ꯄꯨꯄꯨꯅ ꯃꯈꯨꯠꯅ ꯊꯣꯡꯅꯥꯎꯗꯨ ꯂꯣꯟꯁꯜꯂꯨ, ꯊꯣꯔꯛꯀꯅꯨ ꯍꯥꯏꯗꯅ ꯏꯪꯒꯤꯠ ꯇꯧꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯊꯣꯡꯅꯥꯎ ꯑꯗꯨ ꯂꯣꯟꯁꯜꯂꯒ ꯑꯗꯨꯝ ꯇꯨꯝꯃꯝꯃꯤ꯫ ꯀꯣꯟꯅ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯄꯨꯄꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯪꯉꯛꯏ, ꯏꯁꯨ ꯈꯝꯕ ꯉꯔꯥꯡ ꯅꯪꯕꯨ ꯀꯔꯤ ꯎꯈꯤꯒꯦ? ꯅꯃꯥꯗ ꯋꯥꯔꯤ ꯇꯝꯃꯨꯔꯕ ꯍꯪꯉꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯄꯨꯄꯨ, ꯏꯃꯥꯗꯗꯤ ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯍꯥꯏꯗꯣꯏꯕ? ꯍꯥꯏꯗꯦ ꯀꯝꯇ ꯑꯗꯨ ꯄꯨꯄꯨ꯫ ꯄꯨꯄꯨꯅ ꯊꯦꯡꯅ ꯍꯜꯂꯛꯄꯗꯨꯗ ꯊꯣꯡꯒꯥꯟꯗ ꯀꯔꯤꯅꯣꯃ ꯂꯦꯞꯄꯝꯃꯤꯗꯨ ꯑꯗꯨ ꯀꯅꯥꯅꯣ ꯍꯪꯉꯛꯑꯝꯃꯤ꯫ ꯃꯗꯨꯗ ꯄꯨꯄꯨꯅ ꯏꯃꯥ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯅ ꯌꯦꯡꯉꯒ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ ꯅꯄꯨ ꯋꯥ ꯍꯥꯏꯒꯦ, ꯍꯌꯦꯡꯈꯩꯗꯤ ꯑꯩꯅ ꯃꯤꯒꯤ ꯂꯥꯏ ꯈꯨꯔꯝꯕ ꯆꯠꯈ꯭ꯔꯕꯗꯤ ꯅꯪ ꯑꯩ ꯍꯜꯂꯛꯄ ꯉꯥꯏꯔꯝꯒꯅꯨ, ꯉꯟꯇꯥꯅ ꯇꯨꯝꯊꯣꯛꯑꯝꯃꯨ꯫ ꯅꯃꯥꯅ ꯍꯥꯏꯔꯤꯗꯣ ꯑꯆꯨꯝꯕꯅꯤ꯫ ꯅꯄꯨꯅ ꯂꯥꯏ ꯈꯨꯔꯝꯕ ꯆꯠꯂꯤꯕꯁꯤ ꯑꯐꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯏꯁꯨꯗ ꯃꯥꯌꯣꯛꯇꯤ ꯂꯨꯛꯅꯈ꯭ꯔꯒꯗꯤ ꯏꯁꯨ ꯗꯁꯥ ꯇꯥꯅꯤ꯫ ꯑꯗꯨꯅ ꯏꯄꯨꯅ ꯍꯥꯏꯔꯤꯁꯤꯅꯤ, ꯑꯃꯨꯛ ꯍꯟꯅ ꯉꯔꯥꯡꯒꯤ ꯑꯗꯨꯃꯥꯏꯅ ꯅꯄꯨ ꯍꯜꯂꯛꯄ ꯉꯥꯏꯔꯝꯒꯅꯨ ꯍꯥꯏꯔꯛꯏ꯫ ꯄꯨꯄꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕꯅꯤꯅ ꯑꯩꯁꯨ ꯍꯣꯏ ꯄꯨꯄꯨ, ꯑꯩ ꯌꯦꯡꯉꯔꯣꯏ ꯃꯊꯪꯗꯩꯗꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯑꯩꯒꯤ ꯏꯅꯥꯎ ꯅꯨꯄꯥꯁꯤꯅ ꯅꯨꯃꯤꯗꯥꯡ ꯑꯃ ꯊꯦꯡꯅ ꯍꯧꯒꯠꯂꯒ ꯃꯄꯥꯟꯗ ꯊꯣꯛꯀꯦ ꯇꯧꯕꯗ ꯑꯩꯈꯣꯏ ꯏꯃꯥꯁꯤ ꯇꯨꯝꯃꯁꯨ ꯃꯃꯤꯠ ꯃꯅꯥ ꯌꯥꯝꯅ ꯁꯤꯡꯉꯤ꯫ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯄꯥꯟ ꯊꯣꯛꯎꯒꯦ ꯍꯥꯏꯔꯤꯔ ꯏꯃꯥꯒ ꯊꯣꯛꯎꯁꯤ ꯂꯥꯛꯎ ꯍꯥꯏꯗꯅ ꯏꯃꯥꯒ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯈꯤ꯫ ꯃꯁꯤ ꯏꯃꯥꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯪꯕ ꯂꯩꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯣꯏꯂꯦꯠꯇꯨꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯄꯥꯡꯕ ꯋꯥꯔꯛ ꯃꯈꯣꯡꯗꯅꯤ꯫ ꯑꯗꯨꯅ ꯏꯃꯥꯅ ꯑꯩꯈꯣꯏꯁꯤ ꯅꯨꯃꯤꯗꯥꯡ ꯃꯄꯥꯟ ꯄꯣꯠꯊꯣꯛꯇ ꯊꯣꯛꯍꯟꯗꯦ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯏꯃꯥꯅ ꯏꯅꯥꯎ ꯅꯨꯄꯥꯁꯤ ꯇꯣꯏꯂꯦꯠ ꯇꯧꯕꯗꯨ ꯏꯃꯥꯅ ꯁꯪꯉꯒ ꯇꯧꯍꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯪ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯃꯔꯛꯇ ꯍꯦꯛ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯅꯨꯄꯥ ꯑꯃꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯃꯤꯡꯁꯦ ꯍꯧꯅ ꯀꯧꯈꯤꯕ ꯑꯃ ꯏꯃꯥꯒ ꯏꯅꯥꯎ ꯅꯨꯄꯥꯒꯅ ꯇꯥꯍꯧꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯅꯥꯎ ꯅꯨꯄꯥꯗꯨꯁꯨ ꯀꯤꯗꯅ ꯄ꯭ꯔꯞ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯏꯃꯥꯗ, ꯏꯃꯥ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ? ꯃꯪꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯈꯨꯟꯒꯤ ꯃꯤ ꯁꯤꯔꯝꯗꯥꯏ ꯍꯦꯛ ꯃꯤ ꯑꯃꯒꯤ ꯃꯃꯤꯡ ꯀꯧꯕꯗꯣ ꯑꯗꯨꯗꯣ ꯑꯣꯏꯗꯣꯏꯔꯣ? ꯏꯃꯥꯅꯁꯨ ꯑꯗꯨꯝ ꯑꯁꯦꯡꯕꯗꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯅꯅꯦ ꯏꯕꯨꯡꯉꯣ, ꯑꯁ ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯦꯗ꯫ ꯍꯌꯦꯡꯅ ꯑꯃꯨꯛ ꯀꯅꯥꯃꯨꯛ ꯂꯩꯇꯕ ꯌꯥꯎꯗꯣꯔꯤꯕꯖꯥꯠꯅꯣ? ꯑꯗꯣ ꯂꯥꯛꯑꯣ, ꯅꯪ ꯂꯣꯏꯔꯕ ꯅꯠꯇ꯭ꯔꯣ? ꯏꯃꯨꯡꯗ ꯊꯨꯅ ꯆꯪꯉꯁꯤ ꯍꯥꯏꯗꯅ ꯏꯅꯥꯎ ꯅꯨꯄꯥꯒ ꯏꯃꯥꯒꯁꯦ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯉꯛꯏ꯫ ꯑꯗꯨꯝꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯍꯦꯛ ꯇꯧꯔꯛꯈꯤꯕꯒ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯂꯩꯀꯥꯏꯁꯤꯗ ꯃꯤ ꯑꯃ ꯂꯩꯇ꯭ꯔꯦ ꯍꯥꯏꯅꯔꯛꯈꯤ꯫ ꯁꯤꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯁꯨ ꯃꯇꯨ ꯃꯆꯥ ꯊꯤꯗ ꯉꯥꯏꯔꯤꯕ ꯅꯍꯥꯅꯤ, ꯌꯥꯝꯅ ꯑꯍꯟꯁꯨ ꯅꯠꯇꯦ꯫ ꯄꯨꯄꯨꯁꯨ ꯃꯤ ꯂꯩꯇꯕ ꯌꯥꯎꯔꯛꯄꯗꯨꯗ ꯃꯥꯏꯕꯅꯤꯅ ꯂꯩꯇ꯭ꯔꯤꯕ ꯏꯃꯨꯡ ꯑꯗꯨꯅ ꯄꯨꯄꯨꯁꯦ ꯂꯥꯏ ꯈꯨꯔꯝꯅꯕꯒꯤꯗꯃꯛ
ꯀꯧꯕ ꯂꯥꯛꯑꯝꯃꯤ꯫ ꯃꯪ ꯑꯗꯨꯁꯨ ꯅꯛꯅꯔꯕꯅꯤꯅ ꯃꯤꯀꯞ ꯃꯤꯔꯥꯎ ꯈꯣꯟ ꯑꯃꯗꯤ ꯄꯣꯂꯣꯏꯕꯒꯤ ꯃꯅꯝ ꯍꯥꯗꯨꯅ ꯏꯃꯥꯗꯤ ꯅꯨꯃꯤꯠꯇꯨꯃꯗꯤ ꯑꯗꯨꯝ ꯆꯔꯥ ꯍꯦꯜꯂꯝꯃꯤ꯫ ꯏꯅꯥꯎꯅꯨꯄꯥꯒ ꯑꯩꯒꯗꯤ ꯍꯩꯅꯗ꯭ꯔꯒꯁꯨ ꯆꯥꯛꯇꯣ ꯑꯗꯨꯝ ꯆꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯠꯇꯨꯗꯤ ꯑꯉꯛꯄꯅꯤ, ꯅꯍꯥꯟꯈꯩꯗꯤ ꯑꯗꯨꯃꯥꯏꯅ ꯃꯤ ꯁꯤꯈ꯭ꯔꯕ ꯃꯇꯨꯡ ꯃꯪꯗꯨ ꯀꯔꯤꯁꯨ ꯇꯧꯗꯕꯅꯤ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯑꯍꯤꯡ ꯄꯨꯡ ꯊꯦꯡꯉꯀꯥꯟ ꯅꯨꯄꯥ ꯑꯃꯅ ꯀꯞꯄ ꯃꯈꯣꯟꯁꯦ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯁꯨꯝ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯁꯨ ꯀꯤꯗꯅ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯄꯨꯄꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯒ ꯅꯨꯃꯤꯠꯇꯨꯗꯤ ꯄꯨꯄꯨꯗ ꯏꯃꯥꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯕꯥꯖꯤ ꯀꯩꯅꯣ ꯃꯪꯂꯣꯝꯗ ꯃꯤ ꯀꯞꯄ ꯃꯈꯣꯟ ꯇꯥꯔꯤꯁꯤꯕꯣ? ꯑꯉꯥꯡꯁꯤꯡꯁꯨ ꯂꯣꯏꯅ ꯀꯤꯅꯔꯦ, ꯀꯔꯤ ꯑꯣꯏꯔꯤꯖꯥꯠꯅꯣ ꯑꯁꯤꯕꯨ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯄꯨꯄꯨꯁꯤ ꯋꯥ ꯑꯃꯇ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯂꯩ꯫ ꯏꯃꯥꯁꯨ ꯋꯥꯍꯩ ꯈꯔꯗꯣ ꯍꯥꯏꯔꯝꯃꯒ ꯑꯃꯨꯛ ꯊꯣꯔꯛꯏ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯤ ꯑꯃ ꯃꯪꯗ ꯀꯞꯄ ꯃꯈꯣꯟ ꯇꯥꯔꯝꯕꯗꯨ ꯆꯞ ꯂꯦꯞꯈꯤ, ꯍꯥꯏꯕꯗꯤ ꯀꯞꯄꯝꯕꯗꯨ ꯐꯈꯤ꯫ ꯃꯗꯨ ꯑꯩꯈꯣꯏ ꯄꯨꯄꯨꯅ ꯀꯔꯤ ꯁꯣꯜꯂꯨꯕꯗꯒꯤꯅꯣ ꯈꯪꯗꯦ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯁꯤ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯕꯣꯟ ꯁꯥꯟꯅꯕ ꯍꯦꯛ ꯆꯠꯄꯅꯦ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯕꯣꯟ ꯁꯥꯟꯅꯕ ꯆꯠꯂꯨꯔꯒ ꯌꯨꯝꯂꯣꯝꯗ ꯃꯇꯣꯝꯗ ꯍꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯪ ꯑꯗꯨꯁꯨ ꯃꯥꯗꯤ ꯐꯥꯎꯔꯒ ꯂꯥꯛꯑꯕꯖꯥꯠꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯝꯂꯤ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯑꯗꯨꯃꯥꯏꯅ ꯃꯥꯅ ꯃꯪ ꯃꯄꯥ ꯑꯗꯣꯝꯗ ꯂꯥꯟꯗꯨꯅ ꯂꯥꯛꯄꯗ ꯃꯁꯥꯗ ꯀꯔꯤꯅꯣꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯅ ꯏꯅꯥꯎꯅꯨꯄꯥꯁꯤ ꯊꯣꯡꯒꯥꯟꯗꯒꯤ ꯋꯥ ꯂꯥꯡꯁꯨ ꯉꯥꯡꯗꯦ ꯄ꯭ꯔꯞ ꯃꯥꯒꯤ ꯀꯥꯗ ꯆꯦꯟꯁꯤꯟꯈꯤ꯫ ꯅꯍꯥꯟꯈꯩꯗꯤ ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯗꯕꯅꯤ꯫ ꯕꯣꯟ ꯁꯥꯟꯅꯔꯨꯕ ꯍꯦꯛ ꯍꯜꯂꯛꯄꯒ ꯊꯦꯡꯒꯦꯔ ꯃꯝꯒꯦꯔ ꯏꯔꯨ ꯃꯥꯏꯊꯖꯕ ꯇꯧꯔꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯕꯅꯤ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯃꯁꯥꯗꯣ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯅ ꯃꯥꯒꯤ ꯀꯥꯗ ꯒꯣꯡ ꯆꯦꯟꯁꯤꯟꯈꯤ꯫ ꯄꯨꯄꯨꯁꯨ ꯂꯩꯇꯦ ꯅꯨꯃꯤꯠꯇꯨ ꯃꯤꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯃ ꯆꯠꯈꯤ꯫ ꯑꯩꯅꯁꯨ ꯍꯥꯏꯖꯈ꯭ꯔꯤꯗꯨꯅꯤ ꯑꯩꯈꯣꯏ ꯄꯨꯄꯨꯁꯦ ꯑꯗꯨꯝ ꯂꯩꯀꯥꯏ ꯈꯨꯟꯗ ꯃꯃꯤꯡ ꯆꯠꯂꯝꯃꯤ, ꯑꯗꯨꯅ ꯅꯣꯡꯃꯇ ꯌꯨꯝꯗ ꯂꯩꯕ ꯁꯪꯗꯦ꯫ ꯏꯅꯥꯎꯅꯨꯄꯥꯗꯨꯅ ꯆꯦꯟꯁꯟꯈ꯭ꯔꯤꯕꯗꯣ ꯑꯩ ꯈꯛꯇꯅꯤ ꯎꯍꯧꯔꯤꯕꯁꯦ꯫ ꯏꯃꯥꯁꯨ ꯆꯥꯛꯈꯨꯝꯗ ꯂꯩꯔꯤꯔꯥ ꯈꯪꯗꯦ꯫ ꯃꯗꯨꯗꯩꯁꯨ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯊꯣꯏꯕꯁꯤꯕꯨ ꯅꯍꯥꯟꯈꯩꯗꯤ ꯃꯥꯅ ꯕꯣꯟ ꯁꯥꯟꯅꯕ ꯍꯜꯂꯛꯄꯒ ꯍꯦꯛꯇ ꯏꯔꯨ ꯂꯨꯖꯕꯅꯤ, ꯉꯁꯤꯗꯤ ꯃꯥꯒꯤ ꯀꯥꯗ ꯄ꯭ꯔꯞ ꯆꯦꯟꯁꯟꯈ꯭ꯔꯤꯁꯤꯕꯨ ꯃꯤꯅꯒ ꯐꯨꯕꯤꯔꯛꯑꯕꯖꯥꯔ ꯈꯟꯅ ꯑꯩꯁꯦ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯑꯉꯥꯡꯗꯣ ꯃꯥꯒꯤ ꯐꯃꯨꯡꯗ ꯐꯩꯖꯨꯞ ꯁꯨꯞꯆꯜꯂꯒ ꯇꯨꯝꯃꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯅꯁꯨ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯜꯂꯒ, ꯊꯣꯏꯕ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯍꯦꯛ ꯍꯜꯂꯛꯄꯒ ꯐꯩꯖꯨꯞ ꯁꯨꯞꯆꯜꯂꯒ ꯇꯨꯝꯃꯤꯗꯨꯕꯣ? ꯍꯧꯒꯠꯂꯣꯁꯦ, ꯅꯁꯥꯗꯣ ꯏꯔꯨ ꯁꯦꯡꯅ ꯂꯨꯖꯊꯣꯛꯎꯁꯣ, ꯑꯗꯨꯒ ꯇꯨꯝꯃꯣ ꯍꯥꯏꯗꯅ ꯃꯁꯥꯗꯣ ꯁꯨꯝ ꯑꯩꯅ ꯅꯣꯝꯃꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯅꯥꯎꯅꯨꯄꯥꯗꯨ ꯈꯤ ꯅꯣꯛꯂꯛꯈꯤ꯫ ꯑꯩꯁꯨ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯩꯉꯣꯟꯗ ꯃꯥꯟꯗꯂꯛꯅꯔꯤꯕꯣꯏ ꯅꯤꯡꯉꯝꯃꯤ꯫ ꯑꯗꯨꯅ ꯑꯩꯅ ꯑꯃꯨꯛ ꯀꯩꯅꯣ ꯅꯌꯥ ꯑꯃꯨꯛ ꯍꯤꯒꯠꯂꯛꯏꯗꯨꯅ? ꯀꯩꯗꯧꯔꯒꯦ ꯃꯤ ꯅꯪꯕꯨ ꯉꯁꯤ ꯆꯠꯂꯨ ꯏꯔꯨ ꯂꯨꯖꯔꯨꯔꯣ ꯍꯥꯏꯗꯅ ꯃꯥꯒꯤ ꯐꯩꯖꯨꯞꯇ ꯆꯤꯡꯊꯣꯛꯑꯝꯃꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯇꯧꯔꯨꯕꯗꯒꯤ ꯑꯉꯥꯡꯗꯣ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯐꯝꯃꯒ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯥꯁꯦ ꯁꯨꯝ ꯄꯨꯡꯅꯣꯛꯇ ꯅꯣꯛꯑꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯤꯠꯇꯨꯁꯨ ꯇꯤꯟ ꯀꯥꯡ ꯆꯪꯈ꯭ꯔꯒ ꯅꯣꯏꯔꯨꯕꯒꯤ ꯃꯑꯣꯡꯗ ꯉꯥꯡꯂꯩꯅꯔꯒ ꯀꯔꯤꯅꯣꯃꯗ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯑꯗꯨꯝꯅ ꯅꯣꯛꯁꯜꯂꯛꯄꯗꯨꯗ ꯑꯩꯅ ꯀꯩꯅꯣꯃꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯌꯦꯡꯉꯒ ꯅꯌꯥꯗ ꯁꯨꯝ ꯍꯤꯒꯠꯂꯤꯗꯨꯕꯣ? ꯏꯃꯥꯗ ꯇꯝꯊꯣꯛꯎꯔ ꯆꯠꯂꯣ, ꯊꯨꯅ ꯅꯁꯥꯗꯣ ꯏꯔꯨ ꯂꯨꯖꯊꯣꯛꯎꯁꯣ, ꯆꯣꯠ ꯍꯦꯛ ꯂꯥꯎꯈꯩ ꯍꯨꯃꯥꯡꯅ ꯀꯩꯅꯣ ꯅꯁꯥꯗ ꯆꯣꯜꯂꯤꯗꯨꯅ ꯍꯪꯉꯛꯑꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯁꯦ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯒ ꯅꯣꯛꯑꯒꯗ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯑꯗꯨꯝꯅ ꯁꯨꯝ ꯇꯧꯕꯗꯨꯗꯩꯁꯨ ꯐꯥꯒꯤ ꯑꯣꯏ ꯃꯅꯒꯜ ꯑꯗꯨꯗ ꯈꯨꯕꯥꯛꯅ ꯀꯟꯅꯗꯤ ꯅꯠꯇꯕꯤ ꯇꯞꯅ ꯐꯥꯛ ꯂꯥꯎꯅ ꯊꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ, ꯑꯩꯅ ꯑꯗꯨꯝꯅ ꯇꯧꯔꯨꯕꯗꯒꯤ ꯏꯅꯥꯎꯅꯨꯄꯥꯗꯣ ꯐꯃꯨꯡꯗꯒꯤ ꯐꯜ ꯂꯥꯎꯅ ꯆꯣꯡꯊꯈ꯭ꯔꯒ ꯃꯥꯒꯤ ꯐꯃꯨꯡ ꯀꯥꯡꯈ ꯃꯈꯥ ꯑꯗꯨꯗ ꯆꯦꯟꯁꯟꯈꯤ꯫ ꯍꯟꯗꯛꯇꯤ ꯑꯩꯁꯨ ꯏꯁꯥꯗ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯀꯤꯕ ꯑꯃ ꯄꯣꯛꯑꯝꯃꯤ꯫ ꯀꯥꯡꯈ ꯃꯈꯥ ꯑꯗꯨꯗ ꯑꯩꯅ ꯄꯥꯛꯊꯔꯒ ꯌꯦꯡꯉꯨꯕꯗꯁꯨ ꯑꯉꯥꯡ ꯑꯗꯨ ꯑꯗꯨꯝ ꯅꯣꯛꯑꯒ ꯂꯩ꯫ ꯑꯩꯁꯨ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ, ꯏꯃꯥꯗ ꯑꯃꯨꯛꯇ ꯍꯥꯏꯔꯨꯈꯤꯒꯦ ꯍꯥꯏꯗꯅ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯦꯟꯁꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯏꯃꯥꯗ, ꯏꯃꯥ ꯑꯩꯈꯣꯏ ꯅꯥꯎꯁꯦ ꯀꯔꯤꯅꯣꯃ ꯇꯧꯔꯦ, ꯅꯍꯥꯟꯈꯩꯗꯤ ꯕꯣꯟ ꯁꯥꯟꯅꯕ ꯍꯦꯛ ꯍꯜꯂꯛꯄꯗ ꯏꯔꯨ ꯂꯨꯖꯔꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯕꯗꯨ ꯉꯁꯤꯗꯤ ꯊꯣꯡꯒꯥꯟꯗꯒꯤ ꯄ꯭ꯔꯞ ꯆꯪꯉꯛꯑꯒ ꯃꯥꯒꯤ ꯀꯥꯗ ꯆꯦꯟꯁꯟꯈꯤ꯫ ꯑꯗꯨꯒ ꯏꯃꯥ ꯃꯁꯥꯗꯣ ꯐꯩꯖꯨꯞ ꯁꯨꯞꯄꯒ ꯇꯨꯝꯃꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯍꯧꯒꯠꯂꯣ ꯍꯥꯏꯔꯨꯕꯗꯁꯨ ꯅꯣꯛꯑꯒ ꯑꯗꯨꯝ ꯂꯩ꯫ ꯍꯧꯖꯤꯛꯅ ꯀꯥꯡꯈ ꯃꯈꯥꯗ ꯆꯦꯟꯁꯟꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯨꯗ ꯏꯃꯥꯁꯨ ꯑꯩꯅ ꯈꯤꯇꯪ ꯍꯥꯏꯔꯛꯄꯗꯨꯗ ꯚꯥꯞ ꯑꯗꯨꯝ ꯇꯥꯔꯝꯃꯤ꯫ ꯍꯥꯏꯗꯤ ꯏꯅꯥꯎꯅꯨꯄꯥꯗꯨ ꯃꯁꯥꯗ ꯀꯔꯤꯅꯣꯃ ꯑꯣꯛꯅꯔꯦ ꯍꯥꯏꯕꯁꯤ ꯏꯃꯥꯗꯤ ꯈꯪꯕ ꯉꯝꯃꯝꯃꯤ꯫ ꯑꯗꯨꯅ ꯏꯃꯥꯗꯤ ꯄ꯭ꯔꯞ ꯏꯅꯥꯎꯅꯨꯄꯥꯒꯤ ꯀꯥꯗ ꯆꯪꯁꯟꯈꯤ꯫ ꯍꯟꯗꯛꯅ ꯑꯃꯨꯛ ꯏꯅꯥꯎꯅꯨꯄꯥꯗꯨ ꯀꯃꯥꯏꯅ ꯂꯩꯔꯝꯒꯦ ꯍꯥꯏꯗ ꯅꯣꯛꯑꯒ ꯂꯩꯍꯧꯕꯗꯣ ꯍꯟꯗꯛꯅ ꯀꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯃꯅꯥꯛꯇ ꯆꯪꯁꯜꯂꯒ ꯏꯕꯨꯡꯉꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯀꯞꯄꯤꯗꯣ ꯀꯩꯗꯧꯔꯒꯦ ꯍꯪꯉꯝꯃꯤ꯫ ꯏꯃꯥꯅ ꯍꯪꯉꯤꯕꯗꯣ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ, ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯑꯗꯨꯝ ꯄꯨꯀꯞꯇ ꯀꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄꯗꯒꯤ ꯏꯃꯥꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯇꯥꯏꯔꯦꯡ ꯄꯨꯡꯐꯥꯏ ꯈꯔ ꯍꯦꯛꯑꯒ ꯏꯁꯤꯡꯗ ꯂꯨꯞꯄꯒ ꯏꯅꯥꯎꯅꯨꯄꯥꯒꯤ ꯃꯁꯥꯗ ꯈꯤꯛꯆꯜꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯨꯕꯗꯒꯤ ꯏꯅꯥꯎꯅꯨꯄꯥꯁꯤ ꯃꯁꯥꯗꯨ ꯉꯔꯪ ꯉꯥꯡꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯒ ꯏꯃꯥꯗ ꯃꯌꯥꯗꯨꯅ ꯆꯤꯛꯑꯒꯤ ꯃꯇꯥꯒꯨꯝ ꯆꯣꯡꯁꯜꯂꯛꯏ꯫ ꯑꯩꯁꯨ ꯃꯗꯨꯗ ꯀꯩꯅꯣ ꯇꯧꯔꯤꯁꯤꯗꯤ ꯍꯥꯏꯗꯅ ꯅꯅꯥꯎ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯗꯣ ꯍꯥꯏꯗꯅ ꯃꯁꯥ ꯄꯥꯏꯔꯒ ꯆꯤꯡꯊꯣꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯅꯥꯎꯅꯨꯄꯥꯁꯦ ꯑꯉꯛꯄꯅꯤ, ꯃꯌꯥꯗ ꯀꯔꯤꯃꯠꯇꯁꯨ ꯌꯥꯎꯕ ꯅꯠꯇꯦ꯫
ꯀꯔꯤꯅꯣꯃ ꯁꯥꯒꯨꯝꯕ ꯁꯥꯏꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯏ꯫ ꯏꯃꯥꯅꯁꯨ ꯏꯅꯥꯎꯅꯨꯄꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯑꯩꯉꯣꯟꯗ ꯈꯝꯕ ꯅꯪ ꯃꯄꯥꯟꯗ ꯊꯣꯔꯛꯑꯣ ꯊꯨꯅ, ꯁꯤꯗꯤ ꯅꯄꯨ ꯍꯜꯂꯛꯇ꯭ꯔꯒꯗꯤ ꯌꯥꯔꯔꯣꯏ ꯊꯣꯔꯛꯑꯣ ꯍꯥꯏꯗꯅ ꯏꯃꯥꯒ ꯑꯩꯒꯁꯦ ꯏꯅꯥꯎꯅꯨꯄꯥꯒꯤ ꯀꯥꯗꯨꯗꯒꯤ ꯊꯣꯔꯛꯏ꯫ ꯑꯩꯁꯨ ꯀꯤꯖꯗꯅ ꯏꯁꯥꯁꯦ ꯀꯔꯤꯅꯣꯃꯇ ꯂꯩꯔꯝꯃꯦ꯫ ꯏꯃꯥꯅꯁꯨ ꯅꯪ ꯄꯨꯄꯨꯗꯤ ꯀꯗꯥꯏꯗꯅꯦꯒꯦ ꯃꯥꯅ ꯂꯥꯏ ꯈꯨꯔꯝꯕ ꯆꯠꯂꯤꯗꯨꯕꯣ, ꯅꯪꯉꯣꯟꯗ ꯍꯥꯏꯔꯝꯕ꯭ꯔꯣ ꯍꯪꯉꯛꯏ꯫ ꯑꯩꯅꯁꯨ ꯏꯃꯥ ꯈꯪꯗꯦ ꯑꯗꯨꯗꯤ ꯑꯗꯣ ꯑꯩꯈꯣꯏ ꯊꯣꯏꯕꯁꯦ ꯀꯩꯗꯧꯔꯤꯅꯣ ꯁꯤꯕꯨ ꯃꯥꯒꯤꯁꯦ ꯃꯁꯥꯗ ꯂꯥꯏ ꯇꯤꯟ ꯆꯪꯕ ꯍꯥꯏꯗꯨꯔ ꯍꯪꯉꯝꯃꯦ꯫ ꯏꯃꯥꯅ ꯑꯃꯨꯛ ꯑꯁꯤꯗꯤ ꯀꯝꯗꯧꯅꯤ ꯀꯅꯥ ꯀꯧꯗꯣꯔꯤ, ꯅꯪꯅꯁꯨ ꯅꯄꯨꯒꯤ ꯂꯩꯐꯝꯗꯣ ꯈꯪꯂꯒꯗꯤ ꯑꯩꯅ ꯀꯧꯍꯜꯂꯨꯕ ꯌꯥꯕ, ꯑꯗꯨꯁꯨ ꯈꯪꯗ꯭ꯔꯦ ꯍꯥꯏꯔ ꯀꯩꯅꯣ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯤꯕꯣ, ꯑꯗꯣ ꯅꯃꯤꯠ ꯅꯅꯥꯁꯤꯡꯅ ꯂꯩꯌꯨ ꯀꯥꯁꯤꯗ ꯆꯪꯉꯨꯅꯣ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯃꯥꯏꯅ ꯏꯃꯥꯒ ꯑꯩꯒ ꯃꯉꯣꯟꯗ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯤꯉꯩ ꯏꯅꯥꯎꯅꯨꯄꯥꯗꯣ ꯃꯥꯒꯤ ꯀꯥꯗꯒꯤ ꯑꯩ ꯃꯤ ꯆꯥꯒꯦ ꯅꯈꯣꯏ ꯀꯔꯥꯏꯗ ꯂꯩ, ꯑꯩ ꯃꯤꯍꯤꯡ ꯆꯥꯅꯤꯡꯕꯅ ꯂꯩꯕ ꯉꯝꯗ꯭ರೆ ꯍꯥꯏꯗꯅ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯖꯜꯂꯛꯄꯗꯨꯗ ꯑꯩꯗꯤ ꯀꯤꯕꯁꯤ ꯑꯁꯨꯝ ꯍꯦꯟꯖꯜꯂꯛꯏ꯫ ꯏꯃꯥꯁꯨ ꯃꯊꯥ ꯁꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯄꯨꯄꯨꯁꯨ ꯊꯣꯡꯒꯥꯟꯗꯒꯤ ꯆꯪꯉꯛꯏ꯫ ꯄꯨꯄꯨ ꯆꯪꯉꯛꯄ ꯎꯕꯗꯨꯗ ꯑꯩꯁꯨ ꯀꯤꯕꯗꯨ ꯈꯔ ꯐꯔꯝꯃꯤ꯫ ꯄꯨꯄꯨꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯜꯂꯒ ꯄꯨꯄꯨ ꯑꯩꯈꯣꯏ ꯊꯣꯏꯕꯗꯣ ꯃꯁꯥꯗ ꯂꯥꯏ ꯆꯪꯉꯤꯔ ꯀꯔꯤꯅꯣꯃ ꯇꯧꯔꯦ, ꯏꯃꯥꯅꯁꯨ ꯕꯥꯖꯤ ꯑꯇꯣꯝꯕꯗꯣ ꯀꯔꯤꯅꯣꯃ ꯑꯣꯛꯅꯔꯛꯑꯕ ꯃꯥꯜꯂꯦ, ꯕꯥꯖꯤ ꯑꯃꯨꯛꯇ ꯆꯪꯉꯒ ꯌꯦꯡꯕꯤꯌꯨ ꯍꯥꯏꯔꯝꯃꯦ꯫ ꯄꯨꯄꯨꯁꯨ ꯃꯣꯡ ꯍꯥꯗꯅ ꯃꯩꯈꯦꯠ ꯑꯃ ꯃꯁꯥꯗ ꯑꯣꯛꯊꯣꯛꯑꯒ ꯃꯥꯒꯤ ꯀꯥꯗ ꯍꯥꯟꯅ ꯆꯪꯈꯤ꯫ ꯑꯗꯨꯒ ꯊꯣꯔꯛꯑꯒ ꯏꯅꯥꯎꯅꯨꯄꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯉꯝꯃꯦ꯫ ꯑꯗꯨꯒ ꯄꯨꯄꯨꯅ ꯑꯁꯨꯝꯅ ꯍꯪꯉꯝꯃꯦ, ꯀꯅꯥꯅꯣ ꯅꯪꯕꯨ ꯑꯉꯥꯡꯒꯤ ꯃꯁꯥꯗ ꯆꯪꯉꯤꯗꯨꯕꯣ, ꯀꯩ ꯄꯥꯝꯃꯤ ꯍꯥꯏꯌꯨ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯑꯩ ꯄꯤꯔꯒꯦ, ꯑꯗꯨꯒ ꯊꯨꯅ ꯊꯣꯛꯈ꯭ꯔꯣ ꯌꯨꯝ ꯑꯁꯤꯗꯒꯤ ꯍꯥꯏꯔꯝꯃꯦ꯫ ꯃꯗꯨꯗ ꯏꯅꯥꯎꯅꯨꯄꯥꯗꯨꯅ ꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯍꯅꯨꯕ ꯅꯁꯨ ꯅꯨꯄꯥ ꯑꯍꯜ ꯑꯁꯤꯒꯤ ꯃꯀꯣꯛꯁꯦ ꯏꯕꯥꯅꯤ ꯆꯥꯁꯤꯔꯥ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯃꯅꯨꯡꯗꯗꯤ ꯆꯪꯗ꯭ꯔꯦ, ꯃꯄꯥꯟꯗꯒꯤ ꯇꯥꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯗꯤ ꯀꯤꯕꯗ ꯏꯁꯥꯁꯦ ꯀꯔꯤꯅꯣꯃ ꯇꯧꯔꯝꯃꯦ꯫ ꯄꯨꯄꯨꯅ ꯑꯃꯨꯛ ꯑꯣꯏꯒꯗꯕ ꯋꯥ ꯉꯥꯡꯉꯨ, ꯀꯩ ꯆꯥꯒꯦ ꯍꯥꯏꯔꯤꯅꯣ, ꯍꯧꯖꯤꯛ ꯍꯥꯏꯍꯧꯔꯣ, ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯅꯪ ꯀꯔꯤꯃꯠꯇ ꯆꯥꯕ ꯐꯪꯗꯅ ꯑꯩꯅ ꯂꯥꯏ ꯈꯨꯔꯝꯕ ꯍꯧꯔꯛꯑꯒꯗꯤ ꯅꯪ ꯋꯥꯔꯅꯤ, ꯑꯗꯨꯅ ꯊꯨꯅ ꯍꯥꯏꯍꯧꯔꯣ ꯍꯪꯉꯝꯃꯦ꯫ ꯃꯇꯝ ꯑꯗꯨꯐꯥꯎ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯁꯤ ꯃꯤ ꯆꯥꯒꯦ ꯍꯥꯏꯗꯅ ꯑꯗꯨꯝ ꯃꯆꯤꯟꯗ ꯁꯣꯜꯂꯒ ꯂꯩꯔꯝꯃꯦ꯫ ꯃꯗꯨꯗ ꯄꯨꯄꯨꯅ ꯅꯪ ꯐꯖꯅ ꯉꯥꯡꯅꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩ ꯍꯧꯔꯒꯦꯀꯣ ꯍꯥꯏꯗꯅ ꯂꯥꯏ ꯈꯨꯔꯝꯕ ꯍꯧꯔꯛꯄꯗꯒꯤ ꯑꯃꯨꯛꯇꯕꯨ ꯏꯅꯥꯎꯅꯨꯄꯥꯁꯤ ꯃꯁꯥꯗꯣ ꯍꯥꯏ ꯅꯣꯡꯕ ꯅꯤꯛꯄ ꯇꯧꯗꯨꯅ ꯋꯥꯅ ꯈꯥꯡꯉꯝꯃꯦ꯫ ꯀꯣꯟꯅꯗꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤ꯫ ꯄꯨꯄꯨꯅꯁꯨ ꯏꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯦ, ꯏꯁꯤꯡ ꯒꯤꯂꯥꯁ ꯑꯃ ꯄꯤꯊꯛꯄꯤꯌꯨ, ꯑꯗꯨꯒ ꯍꯌꯦꯡꯈꯩꯗ ꯃꯪ ꯑꯗꯣꯝꯗꯒꯤ ꯂꯥꯛꯀꯅꯨ ꯍꯥꯏꯌꯨ, ꯑꯁꯥꯏꯗ ꯀꯩꯅꯣ ꯊꯦꯡꯅꯔꯛꯄꯅꯦ, ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯃꯥꯅ ꯇꯧꯔꯝꯃꯤꯁꯤ, ꯅꯣꯏꯗꯤ ꯑꯩ ꯀꯣꯛ ꯀꯧꯕ ꯂꯥꯛꯎ ꯌꯥꯗ꯭ꯔꯣ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯅ ꯑꯃꯨꯛ ꯀꯗꯥꯏꯗꯒꯤ ꯕꯥꯖꯤꯗꯤ ꯃꯤ ꯀꯅꯥꯒꯤꯗ ꯂꯥꯏ ꯈꯨꯔꯝꯕ ꯆꯠꯈꯤꯁꯨ ꯈꯪꯗꯅ ꯅꯁꯨ ꯑꯍꯟꯁꯤꯗ ꯍꯪꯉꯨꯏ ꯃꯥꯁꯨ ꯈꯪꯗꯦ ꯍꯥꯏ, ꯑꯗꯣ ꯐꯔꯦꯁꯦ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏꯗ꯭ꯔꯣ ꯍꯪꯉꯝꯃꯦ꯫ ꯃꯗꯨꯗ ꯄꯨꯄꯨꯁꯦ ꯋꯥ ꯑꯅꯤ ꯁꯨꯅ ꯈꯨꯝꯃꯝꯗꯦ, ꯃꯥꯒꯤ ꯀꯥꯗ ꯑꯗꯨꯝ ꯆꯪꯈꯤ꯫ ꯑꯩꯁꯨ ꯄꯨꯄꯨꯒꯤ ꯀꯥꯗ ꯆꯪꯉꯨꯕꯗ ꯄꯨꯄꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯈꯝꯕ ꯍꯣꯔꯦꯟ ꯀꯣꯟꯅ ꯆꯪꯉꯛꯎ, ꯍꯧꯖꯤꯛ ꯆꯪꯉꯛꯈꯤꯅꯨ, ꯆꯠꯂꯣ ꯅꯅꯥꯎꯒꯤ ꯃꯅꯥꯛꯇ ꯉꯥꯏꯍꯥꯛ ꯂꯩꯕꯤꯔꯨꯆꯣ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯁꯨ ꯄꯨꯄꯨꯒꯤ ꯃꯅꯥꯛꯇꯒꯤ ꯊꯣꯔꯛꯇꯨꯅ ꯏꯅꯥꯎꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯉꯝꯃꯦ꯫ ꯍꯟꯗꯛꯇꯤ ꯏꯅꯥꯎꯅꯨꯄꯥꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯒ ꯂꯩꯔꯝꯃꯦ꯫ ꯗꯗꯥ ꯑꯩ ꯀꯩꯗꯧꯈ꯭ꯔꯒꯦ ꯍꯪꯉꯛꯏ꯫ ꯑꯩꯅꯁꯨ ꯏꯕꯨꯡ ꯅꯪ ꯃꯑꯣꯡ ꯑꯃꯗ ꯂꯩꯔꯨꯔꯦ, ꯇꯧꯖꯅꯨ, ꯍꯌꯦꯡꯈꯩꯗꯤ ꯄꯨꯄꯨꯅ ꯃꯪꯂꯣꯝꯗꯒꯤ ꯍꯜꯂꯛꯀꯅꯨ ꯍꯥꯏꯕꯅꯦ, ꯅꯪ ꯄꯨꯄꯨ ꯍꯜꯂꯛꯑꯝꯕꯒꯤ ꯐꯕꯅꯦ ꯍꯥꯏꯔꯝꯃꯦ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯧꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔꯅꯤ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤ ꯑꯃꯣꯏ ꯏꯪꯈꯣꯜꯗ ꯆꯪꯕꯗ ꯀꯔꯤꯅꯣꯃ ꯊꯦꯡꯅꯔꯨꯔꯦ ꯍꯥꯏꯗꯅ ꯏꯃꯥꯁꯨ ꯐꯅ ꯀꯨꯏꯅ ꯐꯃꯨꯡꯗ ꯅꯥꯔꯒ ꯂꯩꯔꯝꯃꯦ꯫ ꯑꯗꯨꯁꯨ ꯄꯨꯄꯨꯅ ꯌꯦꯡꯕꯗꯒꯤ ꯐꯔꯝꯃꯦ꯫ ꯃꯁꯤꯗ ꯅꯠꯇꯅ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯂꯤꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯗ ꯑꯩ ꯈꯛꯇꯅꯤ ꯅꯣꯡꯃꯇ ꯂꯥꯏ ꯇꯤꯟꯁꯤ ꯏꯁꯥꯗ ꯊꯦꯡꯅꯗ꯭ꯔꯤꯕꯁꯤ꯫ ꯏꯅꯥꯎꯅꯨꯄꯥꯒ ꯏꯃꯥꯒꯗꯤ ꯑꯗꯨꯝ ꯃꯇꯝ ꯑꯅꯝꯕꯅ ꯂꯥꯏ ꯇꯤꯟꯁꯤ ꯊꯦꯡꯅꯔꯝꯃꯦ꯫ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤ ꯃꯇꯝ ꯁꯥꯡꯅ ꯀꯨꯏꯅ ꯂꯩꯃꯤꯟꯅꯔꯝꯃꯕ ꯃꯇꯨꯡ ꯑꯩꯈꯣই ꯄꯨꯄꯨꯁꯦ ꯑꯍꯜ ꯑꯣꯏꯁꯜꯂꯛꯄꯗꯒꯤ ꯂꯥꯏ ꯇꯤꯟꯒꯤ ꯊꯧꯔꯝꯁꯤ ꯀꯌꯥ ꯄꯥꯡꯕ ꯉꯝꯁꯜꯂꯛꯈꯤꯗꯦ꯫ ꯍꯥꯟꯅꯗꯤ ꯃꯤꯅ ꯍꯥꯏꯔꯤꯉꯩ ꯆꯠꯂꯝꯕꯗꯨ ꯑꯍꯟ ꯑꯣꯏꯁꯜꯂꯛꯄꯗꯒꯤ ꯂꯥꯏ ꯇꯤꯟꯒꯤ ꯊꯧꯔꯝꯁꯦ ꯀꯌꯥ ꯆꯠꯂꯝꯗꯦ꯫ ꯃꯔꯛ ꯑꯁꯤꯗ ꯏꯃꯥꯁꯨ ꯄꯨꯄꯨꯅ ꯑꯍꯟ ꯑꯣꯏꯁꯜꯂꯛꯄꯁꯤꯗ ꯃꯥꯏꯊꯣꯡꯗ ꯃꯇꯝ ꯄꯨꯝꯕꯗ ꯑꯋꯥꯕ ꯃꯃꯤ ꯑꯃ ꯇꯥꯕꯁꯤ ꯑꯩꯈꯣꯏꯅ ꯎꯔꯝꯃꯦ꯫ ꯑꯩꯈꯣꯏꯗ ꯍꯥꯏꯗꯣꯔꯛꯎꯁꯨ ꯌꯥꯔꯝꯗꯦ꯫ ꯄꯨꯄꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯒ ꯏꯃꯥꯅ ꯃꯇꯝ ꯄꯨꯝꯕꯗ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯅꯣꯁꯨ ꯈꯪꯗꯦ꯫ ꯃꯔꯨꯡ ꯍꯦꯛ ꯄꯨꯄꯨꯗ ꯋꯥ ꯈꯔ ꯍꯥꯏꯕ ꯇꯥꯏ꯫ ꯑꯩꯁꯨ ꯁꯨꯝ ꯆꯥꯎꯈꯠꯂꯛ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯠꯇ ꯇꯧꯗꯅ ꯂꯩꯕꯗꯨꯗ ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯀꯀꯥ ꯑꯃꯅ ꯃꯥꯒꯤ ꯒꯥꯔꯤꯗꯨꯗ ꯏꯕꯥꯅꯤ ꯄꯨꯟꯅ ꯂꯥꯏꯟ ꯆꯦꯟꯃꯤꯟꯅꯔꯁꯤ, ꯌꯨꯝꯗ ꯁꯨꯝ ꯂꯩꯗꯣꯏ ꯁꯔꯨꯛ ꯅꯣꯡꯃꯒꯤ ꯄꯩꯁꯥ ꯈꯔ ꯃꯥ ꯁꯥꯕꯤꯔꯒꯦ ꯍꯥꯏꯔꯛꯄꯗꯒꯤ ꯏꯃꯥꯅꯁꯨ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯗꯨꯅ ꯑꯩꯁꯦ ꯀꯀꯥ ꯑꯃꯒꯤ ꯏꯝꯐꯥꯜꯗ ꯆꯦꯟꯕ ꯕꯁ ꯑꯃꯗ ꯑꯩꯅ ꯚꯔꯥ ꯄꯩꯁꯥ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯇꯧꯔꯛꯑꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩꯁꯦ ꯏꯝꯐꯥꯜꯗ ꯂꯩꯔꯤꯉꯩ ꯏꯃꯥꯅ ꯀꯀꯥ ꯑꯗꯨꯒꯤ ꯐꯣꯟꯗ ꯐꯣꯟ ꯇꯧꯔꯛꯏ꯫ ꯏꯕꯨꯡꯉꯣ ꯈꯤꯇꯪ ꯊꯨꯅ ꯍꯜꯂꯛꯑꯣ, ꯅꯄꯨꯁꯦ ꯑꯅꯥꯕ ꯀꯟꯁꯜꯂꯦ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯁꯨ ꯌꯨꯝꯗ ꯄꯔꯞ ꯀꯨꯝꯃꯛꯏ꯫ ꯄꯨꯄꯨꯅꯁꯨ ꯑꯩꯁꯦ ꯆꯠꯊꯣꯛꯍꯟꯒꯅꯨ, ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯩꯍꯜꯂꯨ ꯍꯥꯏꯗꯅ ꯏꯃꯥꯗ ꯍꯥꯏꯕꯖꯥꯠꯅꯤ꯫
ꯃꯔꯝꯗꯤ ꯄꯨꯄꯨꯅ ꯑꯩꯁꯦ ꯌꯥꯝꯅ ꯂꯨꯅ ꯇꯧꯏ꯫ ꯏꯅꯥꯎꯅꯨꯄꯥꯒ ꯑꯩꯒꯁꯦ ꯑꯩꯅ ꯍꯦꯟꯅ ꯄꯨꯄꯨꯅ ꯍꯦꯟꯅ ꯂꯨꯅ ꯇꯧꯏ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯄꯨꯁꯦ ꯑꯩꯅꯁꯨ ꯑꯗꯨꯝ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ꯫ ꯄꯨꯄꯨꯅ ꯑꯩꯁꯦ ꯆꯠꯊꯣꯛꯍꯟꯒꯅꯨ ꯍꯥꯏꯔꯤꯁꯤꯁꯨ ꯃꯥ ꯃꯁꯥ ꯃꯥꯏꯕ ꯑꯣꯏꯕꯅꯤꯅ ꯑꯗꯨꯝ ꯈꯪꯂꯕꯖꯥꯠꯅꯤ ꯄꯨꯀꯤ ꯀꯨꯏꯅ ꯂꯩꯔꯔꯣꯏ ꯍꯥꯏꯕꯁꯤ꯫ ꯑꯗꯨꯅ ꯑꯩꯁꯨ ꯄꯨꯄꯨꯁꯦ ꯉꯁꯤ ꯍꯌꯦꯡꯒꯨꯝꯕ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯑꯒ ꯆꯠꯀꯗꯕ ꯃꯥꯜꯂꯤ ꯈꯟꯅ ꯊꯕꯛꯀ ꯍꯦꯛ ꯆꯠꯇꯕ ꯅꯨꯃꯤꯠ 4-5 ꯍꯦꯛ ꯌꯨꯝꯗ ꯂꯩꯔꯒꯁꯨ ꯄꯨꯄꯨꯁꯦ ꯀꯔꯤꯁꯨ ꯍꯦꯛ ꯇꯧꯗꯕ꯫ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯗ ꯑꯩꯁꯨ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩꯒ ꯊꯕꯛ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯀꯀꯥꯗꯨꯅ ꯀꯧꯕ ꯂꯥꯛꯄꯗꯒꯤ ꯄꯨꯄꯨꯒꯤ ꯃꯅꯥꯛꯇ ꯉꯥꯏꯍꯥꯛ ꯆꯪꯉꯝꯃꯒ ꯑꯩꯁꯦ ꯊꯕꯛꯇꯣ ꯑꯗꯨꯝ ꯆꯠꯂꯝꯃꯤ꯫ ꯏꯃꯥꯅꯗꯤ ꯆꯠꯊꯣꯛꯈ꯭ꯔꯅꯨ ꯍꯥꯏꯗꯅ ꯐꯅꯗꯤ ꯍꯥꯏꯖꯕꯅꯤ꯫ ꯅꯨꯃꯤꯠꯇꯨ ꯑꯗꯨꯃꯥꯏꯅ ꯑꯩꯁꯦ ꯍꯦꯛ ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯈꯤꯕꯒ ꯑꯩꯈꯣꯏ ꯄꯨꯄꯨꯗꯤ ꯃꯇꯝ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯑꯗꯨꯝ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯖꯥꯠꯅꯤ꯫ ꯄꯨꯄꯨꯁꯦ ꯆꯍꯤ 60 ꯐꯥꯎ ꯄꯨꯟꯁꯤꯔꯝꯃꯤ꯫ ꯄꯨꯄꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯄꯥꯎꯁꯦ ꯑꯩꯁꯦ ꯏꯝꯐꯥꯜꯗ ꯍꯦꯛ ꯌꯧꯕꯗ ꯉꯥꯏꯔꯤꯉꯩ ꯏꯃꯥꯅ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯨ ꯈꯨꯗꯛꯇ ꯀꯞꯇꯨꯅ ꯑꯩꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯑꯩꯁꯦ ꯑꯃꯨꯛ ꯍꯜꯂꯛꯑꯝꯃꯤ꯫ ꯑꯩꯅ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯄꯨꯄꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯊꯋꯥꯏ ꯌꯥꯎꯗꯕ ꯍꯛꯆꯥꯡ ꯑꯗꯨꯁꯨ ꯁꯨꯃꯥꯡꯗ ꯊꯥꯡꯇꯣꯛꯑꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯁꯨ ꯌꯥꯝꯅ ꯇꯤꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯄꯨꯄꯨꯗꯤ ꯃꯥꯏꯕ ꯑꯣꯏꯕꯅꯤꯅ ꯁꯨꯝ ꯂꯩꯀꯥꯏ ꯈꯨꯟꯒꯤ ꯃꯇꯦꯡ ꯇꯧꯗꯨꯅ ꯂꯥꯛꯄꯅꯤꯅ ꯄꯨꯄꯨ ꯂꯩꯇꯕꯗꯨꯗ ꯀꯅꯥꯒꯤ ꯑꯇꯣꯞꯄ ꯂꯩꯀꯥꯏ ꯈꯨꯟꯒꯤ ꯃꯤꯕꯨ ꯑꯣꯏꯔꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤꯕꯨ ꯑꯣꯏꯔో ꯃꯤꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯥꯛꯄꯤꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨ ꯅꯨꯡꯉꯥꯏꯇ ꯄꯨꯄꯨꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯗꯨ ꯃꯌꯥꯝ ꯆꯪꯗꯅ ꯑꯗꯨꯝ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯏꯃꯥꯗ ꯂꯩꯀꯥꯏꯒꯤ ꯃꯤꯅꯁꯨ ꯂꯩꯀꯥꯏ ꯑꯍꯤꯡ ꯂꯦꯛꯄ ꯂꯥꯛꯇ꯭ꯔꯒꯁꯨ ꯌꯥꯔꯒꯗ꯭ꯔꯥ ꯍꯪꯉꯛꯏ꯫ ꯃꯗꯨ ꯃꯔꯝ ꯑꯃꯒꯤꯁꯨꯅꯤ꯫ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯈꯨꯟ ꯏꯂꯣꯏ ꯂꯣꯏꯕꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤ ꯈꯛ ꯂꯩꯕꯅꯤꯅ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯑꯩꯈꯣꯏ ꯀꯤꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯍꯪꯉꯛꯄꯅꯤ꯫ ꯃꯗꯨꯗ ꯏꯃꯥꯅ ꯌꯥꯔꯅꯤ ꯁꯣꯔꯥꯠ ꯃꯌꯥꯗ ꯑꯣꯏꯅ ꯍꯥꯏꯖꯔꯛꯀꯦ ꯍꯥꯏꯗꯅ ꯂꯩꯀꯥꯏꯒꯤ ꯃꯤꯗ ꯈꯨꯝꯃꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯄꯨꯄꯨ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠꯇꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤ ꯄꯨꯡꯆꯤꯛ ꯍꯦꯛ ꯆꯤꯛꯄꯗꯧꯅ ꯇꯧꯏ꯫ ꯍꯨꯏꯁꯨ ꯑꯩꯈꯣꯏꯒꯤ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯑꯗꯨꯗ ꯊꯣꯛꯇꯨꯅ ꯄꯨꯀꯞꯇ ꯀꯞꯄꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯏꯆꯤꯜ ꯏꯅꯥꯎ ꯑꯅꯤꯗ ꯅꯕꯥꯅꯤ ꯃꯄꯥꯟ ꯊꯣꯛꯄꯗ ꯍꯧꯅꯔꯒ ꯊꯣꯛꯎ ꯑꯗꯨꯒ ꯉꯁꯤꯗꯤ ꯅꯁꯥ ꯅꯁꯥꯗ ꯃꯩ ꯑꯃꯃꯝ ꯂꯣꯏꯅꯔꯒ ꯂꯩꯌꯨ ꯍꯥꯏꯗꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨ ꯑꯩꯈꯣꯏꯗꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯈꯪꯗꯦ꯫ ꯑꯗꯨꯃꯥꯏꯅ ꯏꯃꯥꯅ ꯍꯥꯏꯕꯒ ꯇꯧꯕꯒ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯔꯛꯄꯁꯤꯗ ꯏꯍꯥꯟ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨꯒꯤ ꯀꯥ ꯄꯨꯄꯨꯅ ꯂꯩꯔꯝꯕ ꯀꯥ ꯑꯗꯨꯗꯒꯤ ꯐꯛꯂꯥꯡꯗ ꯗꯨꯛ ꯗꯨꯛ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯁꯨꯔꯛꯄ ꯃꯈꯣꯟꯁꯦ ꯇꯥꯔꯛꯏ꯫ ꯏꯅꯥꯎꯅꯨꯄꯥꯒ ꯑꯩꯒꯗꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯏꯉꯛ-ꯉꯛꯅ ꯄꯨꯄꯨꯒꯤ ꯀꯥꯗ ꯆꯪꯁꯟꯒꯦ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯅ ꯆꯪꯉꯨꯗꯨ ꯉꯁꯤꯒꯤ ꯑꯣꯏꯅ ꯅꯄꯨꯒꯤ ꯀꯥꯗ ꯆꯪꯕ ꯌꯥꯗꯦ ꯍꯥꯏꯔꯛꯏ꯫ ꯉꯥꯏꯍꯥꯛ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯃꯒ ꯃꯄꯥꯟꯗ ꯃꯨꯔꯨꯡ ꯃꯤ ꯈꯔ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯈꯣꯟꯁꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯇꯥꯔꯛꯏ꯫ ꯍꯟꯗꯛꯇꯤ ꯏꯃꯥꯒ ꯏꯅꯥꯎꯅꯨꯄꯥꯒ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯃꯄꯥꯟꯗ ꯊꯣꯛꯑꯒ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯁꯨꯃꯥꯡ ꯃꯇꯣꯟꯁꯤꯗ ꯇꯁꯦꯡ ꯄꯨꯄꯨꯒꯤ ꯃꯊꯋꯥꯏ ꯃꯃꯤꯁꯤ ꯆꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯏꯃꯥꯁꯨ ꯃꯗꯨ ꯎꯕꯗ ꯃꯁꯥꯗ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯑꯝꯃꯤ꯫ ꯑꯩꯁꯨ ꯀꯞꯇꯨꯅ ꯄꯨꯄꯨ ꯍꯥꯏꯗꯅ ꯀꯧꯔꯨꯕꯗ ꯑꯩꯈꯣꯏꯅ ꯀꯧꯔꯤꯕꯗꯨ ꯀꯔꯤꯃꯠꯇ ꯇꯥꯗꯕꯗꯧꯅ ꯁꯨꯃꯥꯡꯗ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤ꯫ ꯃꯗꯨꯗ ꯏꯃꯥꯅ ꯂꯥꯛꯎ ꯏꯆꯥ ꯃꯅꯨꯡꯗ ꯆꯪꯉꯁꯤ꯫ ꯅꯄꯨꯁꯨ ꯑꯔꯥꯏꯕ ꯃꯤ ꯅꯠꯇꯦ ꯃꯥꯏꯕꯅꯦ ꯑꯗꯨꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯑꯗꯨꯝ ꯁꯣꯏꯗꯅ ꯇꯧꯔꯛꯑꯅꯤ꯫ ꯃꯅꯨꯡꯗ ꯆꯪꯉꯛꯑꯣ ꯏꯃꯥ ꯅꯆꯤꯟ ꯏꯅꯥꯎ ꯑꯅꯤꯗ ꯋꯥꯔꯤ ꯈꯔ ꯇꯝꯒꯦ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯦ ꯃꯅꯨꯡꯗ ꯆꯪꯉꯛꯑꯕ ꯃꯇꯨꯡ ꯏꯃꯥꯅ ꯍꯧꯈꯤꯕ ꯄꯨꯟꯁꯤ ꯋꯥꯔꯤ ꯈꯔ ꯇꯝꯃꯛꯏ꯫ ꯌꯦꯡꯉꯨ ꯅꯈꯣꯏ ꯕꯕꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯅꯨꯄꯥ ꯉꯥꯛꯇ 3ꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯪ ꯕꯕꯥ ꯈꯛꯇꯅꯤ ꯅꯨꯄꯤ ꯊꯤꯍꯧꯗꯅ ꯅꯈꯣꯏ ꯄꯣꯛꯇꯅ ꯊꯅꯝꯃꯤꯁꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯈꯣꯏ ꯕꯕꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯃꯛ ꯏꯪꯈꯣꯜꯅꯨꯡ ꯑꯁꯤꯗ ꯃꯁꯥ ꯃꯇꯣꯝꯗ ꯁꯤꯖꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯅꯈꯣꯏ ꯕꯕꯥꯁꯨ ꯑꯃꯨꯛ ꯆꯠꯈꯤꯕꯅꯤ꯫ ꯅꯈꯣꯏ ꯄꯨꯄꯨꯁꯦ ꯂꯥꯏ ꯁꯥꯟꯅꯩ ꯍꯥꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯁꯥꯟꯅꯗꯦ ꯍꯥꯏꯗꯣꯏꯔꯥ ꯈꯪꯗ꯭ꯔꯦ꯫ ꯇꯧꯕꯇꯕꯨ ꯅꯈꯣꯏ ꯄꯨꯄꯨꯅ ꯏꯪꯈꯣꯜꯅꯨꯡ ꯑꯁꯤꯗ ꯀꯔꯤꯅꯣꯃꯗꯤ ꯃꯇꯝ ꯄꯨꯡꯕꯗ ꯊꯥꯗꯣꯛꯑꯒ ꯊꯝꯂꯤ꯫ ꯃꯗꯨ ꯑꯣꯛꯅ ꯊꯦꯡꯅꯔꯨꯕꯗꯒꯤꯅꯤ ꯅꯄꯥꯁꯨ ꯃꯉꯥꯏ ꯅꯄꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨꯁꯨ ꯃꯉꯥꯏ ꯃꯊꯪ ꯂꯩꯈꯤꯗꯕꯁꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯏꯃꯥꯅ ꯄꯥꯈꯠꯂꯤꯁꯦ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ꯫ ꯅꯈꯣꯏ ꯄꯨꯄꯨꯅ ꯏꯪꯈꯣꯜ ꯑꯁꯤꯗ ꯀꯔꯤꯅꯣꯃ ꯊꯅꯝꯃꯤꯗꯨ ꯃꯗꯨ ꯏꯃꯨꯡ ꯑꯁꯤꯗ ꯑꯣꯟꯁꯜꯂꯛꯀꯗ꯭ꯔꯥ ꯃꯁꯤꯅꯤ꯫ ꯑꯗꯣ ꯑꯩꯅꯗꯤ ꯅꯈꯣꯏ ꯄꯨꯄꯨꯅ ꯆꯠꯂꯝꯗꯥꯏ ꯃꯇꯝ ꯈꯔꯅꯤ ꯋꯥꯠꯂꯤꯉꯩꯗꯨꯗ ꯂꯣꯏꯁꯤꯟꯕꯤꯔꯝꯃꯣ ꯕꯥꯖꯤꯅ ꯆꯠꯈꯤꯕꯗ ꯄꯨꯂꯞ ꯆꯠꯃꯤꯟꯅꯈ꯭ꯔꯣ ꯍꯥꯏꯕꯅꯤ꯫ ꯑꯗꯣ ꯈꯪꯗꯦ ꯄꯨꯈ꯭ꯔꯕ ꯄꯨꯗ꯭ꯔꯤꯕ ꯍꯥꯏꯕꯗꯨꯗꯤ ꯑꯗꯨꯅ ꯅꯈꯣꯏꯁꯨ ꯈꯔ ꯆꯦꯛꯁꯤꯟꯅ ꯂꯩꯔꯣ꯫ ꯍꯌꯦꯡꯋꯥꯏ ꯅꯆꯤꯟ ꯅꯅꯥꯎꯅ ꯄꯩꯁꯥ ꯀꯟꯅ ꯇꯥꯜꯂꯛꯑꯀꯥꯟ ꯏꯪꯈꯣꯜ ꯑꯁꯤꯗꯗꯤ ꯂꯩꯔꯨꯔꯅꯨ ꯃꯁꯤ ꯏꯃꯥꯅ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯃꯐꯝꯁꯤꯒꯤ ꯏꯪꯈꯣꯜꯁꯤ ꯃꯪꯈꯣꯡ ꯇꯥꯏ ꯑꯗꯨꯅ ꯃꯤ ꯂꯩꯕ ꯉꯝꯕ ꯏꯪꯈꯣꯜ ꯅꯠꯇꯦ꯫ ꯅꯈꯣꯏ ꯄꯨꯄꯨꯅ ꯃꯥꯏꯕ ꯑꯣꯏꯕꯒꯤ ꯑꯩꯈꯣꯏꯅ ꯂꯝꯍꯥꯡ ꯈꯨꯟ ꯏꯔꯣꯏ ꯂꯣꯏꯕ ꯃꯇꯥꯏ ꯑꯁꯤꯗ ꯂꯩꯕ ꯉꯝꯕꯒꯤ ꯋꯥꯅꯤ꯫ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯄꯨꯄꯨꯁꯨ ꯆꯠꯈ꯭ꯔꯦ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯏꯪꯈꯣꯜꯁꯤ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯃꯍꯨ ꯃꯌꯥꯏ ꯀꯟꯕ ꯍꯦꯟꯖꯜꯂꯛꯑꯅꯤ꯫ ꯉꯥꯛꯊꯣꯛ ꯁꯦꯡꯇꯣꯛꯄ ꯀꯟꯕ ꯑꯃ ꯃꯊꯧ ꯇꯥꯔꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎꯗ ꯍꯥꯏꯔꯤꯁꯤꯅꯤ ꯅꯈꯣꯏ ꯄꯩꯁꯥ ꯀꯟꯅ ꯇꯥꯜꯂꯨ ꯑꯗꯨꯒ ꯑꯇꯣꯞꯄ ꯏꯪꯈꯣꯜ ꯑꯃ ꯂꯩꯕ ꯉꯝꯅꯕ ꯍꯣꯠꯅꯧ꯫ ꯃꯐꯝ ꯑꯁꯤꯗ ꯅꯈꯣꯏ ꯍꯌꯦꯡꯋꯥꯏ ꯃꯆꯥ ꯊꯤꯔꯒ ꯂꯩꯒꯦ ꯈꯟꯒꯅꯨ꯫ ꯇꯧꯕꯇꯕꯨ ꯏꯃꯥꯗꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯑꯒ ꯆꯠꯅꯤꯡꯗ꯭ꯔꯦ꯫
Mafam asida imagidi adum aroiba oizahorage. Aduna akhodi mafam asida leigano. Imana hairisina akhoi gyan tarabo hairee. Inaw nupaga igasu imana hairiba wafamsing aduda. Ingangak na hoi ima haidana khomme. Numitudagi hongna akhoi gi ingkhol asi asuki matik tamnarame. Inaw nupaga imaga na matam pombada. Makhoi gi mamita amuba khara ure. Nupa ama satkre mi ama lepame haidana. Toina tatana kariguma khara ingkhol asida thengnaba hauree. Aduna imaga inaw nupaga si matam pombada. Toina hekta wanthagalle. Aduga aidi karisu thengnade aigi oinade karimata tauramde. Numidangdasu mangleiriba domdagi nupa amagi khonjen khonthokta. Akhoi imungi mi ahumsigi mingsi kauduna hekta kauthoree. Adumaina hek taubaga imaga inaw nupagade nongalaga hekta narame. Tinmulai mukalaba ingkhol asida khoisu matam kharade wana khangduna leirame. Numitusu aise gari salame. Aduga aise numitudi pesa khara hena tabadagi nga chara amata sage khana kaithendagi nga ama leiraga yumda halaame. Adum nahan kaya na yumda halakpa matamne. Pungsu numidangi 8 muktare. Adumaina aise nga adu yalaga sum yumlomda lakpasida. Mangleiriba maikay adumdagi akhoi imasi musi. Mafam adudigi thoraga aingonda khamba. Ibungo ima sida leye thaba amata tawminasi lao haidana. Mafam aduda aise kauksalaki. Aisu ngayaktuda mina sangtokpa makai kaino siba akhoi ima natro. Ima nangge duda kaidawrino. Tuna lao sida ngani tu aina sida legi isi. Si thong lao haidana kaurame. Aina dumna hairubudagi akhoi imasi mangmapa. Akhoi gi ingkhonga tainaba warakpa palladomda. Tumina sabyung na lepaga aingonda muna yengaga laiki. Aduga khuti adum khali aise lao haidana. Maduda isu kaino akhoi imana sida muk kauri sibo. Kaidawrabajana mukta sangurage haidana. Aise khong thangba ek khawrakpada aiki mangsida. Ngokchong ngongna ahal ama salauna landuna satkhi. Adunga ngahaki matung imana isu urakpadagi. Mangondagi ibungo thuna yumda sangoo. Mangtung yengorano imanang uri sangoo haidana kaurae. Aisu ngahaktuda kaino tawrisibo. Imade yumdagi ni kauri isi. Aduga manga somda lepisina kanano haidana. Among manga domda yengthubada ima manbay mitam madu. Tungwonduna sum satkhi. Aisu mikobaduda khangba ngamame. O ay kaugthorakpanidana yumdagi kauri sina aigi ima asengba oidorine. Asumna isa pakhat imagi manakta sensalame. Imana soise yum manungda thuna hoizalame. Imada soina warito tamame. Sumaina mangadumdagi imaga masak sap manaba mana. Lao haidana isa kauree. Aisu chatka taurure duda ngoksung ngawba ahlamana. Aigi mangda salongna samaga satkhi. Aduga imana aibu kauri sine. Adu imanangda ay halaye kamaina khangino hangame. Matamaduda imana angakpa wari masutamae. Ibungo imana sak thonglingay nang babagi khonjen manpa mana. Imase mapanda thoro kauree. Aduda imana thobada nang lepambaduda. Imana karigumba masingnadana. Nangbu kauksalakpani hairee. Numitasu ima isa khwese punga khayak nang minarame. Basig matung nongmade imana pupuga khangnaramba maipa malay. Lai khuram handuna yanghanbada maibaduna sumna hairee. Nangi na sanupa ahla side laikidaba nangi na kubokaduna. Inkhonung asida ma khaki oina. Karigumba mathadokduna thanamle. Mana khudong thiba tarakadaba khuding. Magi mangda pusa adu dum thorakani. Aduna khwedi seksallo. Inkhol asi mahu maya yamna kalle. Thaina dagi na koina thengnaba poto nasanupa ahla sina. Thengnabadadi karisu tawramoine. Masi ahla duna semlambane. Asumna maibaduna haibirame. Masigi matung imaso dum sahi pungyam yamdringay. Akoibu thadokduna dum satkhi. Imana sakraba matung inaw nupagay gaso. Sahi phana yamna mafam asida dum leirame. Aingondagi akoi inaw nupana hali nupi thirakpase. Adubo madi inkolesta leibada ipakpaknadraba karino. Imana hairamba wafamsing aduga. Inaw nupa tombasidi mafamse thadomaga. Magi nupi mayumda leikhi. Aisu nupi thijanduna mafam asida inkolasida. Aidi ipa ipugi haudong narakpamni khanna. Aidi haujiksu leiri. Aduga aidi mafam ase thadogaso. Punsida salaroi khalame. Maramdi pupuna aingoda tawbiramliba pomba. Ai hujikta khanglakhi. Maramdi inkolase pupuna aina woina ngak senba paame. Inkolase akuna thadoga salhanba paamde. Marakasida wari kharasu samjanjare. Inaw nupa aduna mafam ase thadoga satkribadusu. Mana nupi ngang leiraba matam asida. Sumangang nubi singda karino masum ongna thengnaba tawrokpasida. Mafam ase thadomaga satkhribani. Aigi woinadi aina uba ngamdaba karigumba mana.
ꯑꯩꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯃꯐꯝ ꯑꯁꯤꯗ ꯁꯪꯂꯤ ꯈꯟꯅ ꯑꯩꯗꯤ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤ꯫ ꯅꯣꯡꯃꯇ ꯑꯩꯗ ꯅꯠꯇꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗꯁꯨ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯤ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯟ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫